Ngasi uzarakliba wari asigi mamingdi Paokhum. Hainabani nungsibagi machati kathokpaga naknai. Madi liri khoiribana punsinduna thamoibu kholi. Laira ina khunba dinadi. Thauna laina kangluki anem awangi panbu lanaba hotnai. Chahi ki khenabasu kaya yengnati. Asumna sonariba nungsinabagi lonchasibu laseng chumlabra. Wahangsigi Paokhum chiglembana phankibra. Train gi khongchut amada Delhi dagi Tinsukia mil tonglaga lakhiba chinglemba Guwahati station da kumlari. Mahak makha khongchut kidamak station asidagi Silchar yogadaba express train 15611 gi second class sleeper berth amagi reservation ticket pairaga 6S Costa yamna hiningna masa kingna kakhalai. Pung ahum makhagi matamsi ningthamtha oibana numiki maisa nemkhri. Passenger singna magi phampham thinabada khoyamna mahum talamdaikum ngarang charang narabado train chatpa haurakpada khaying hek inthaki usapki chak saba hauna khrabagum iwawadana jinglemba mahakna reserve tauba berth number fanglabada makhada trolley luggage amati airbag mapham chana thamnari singlemba na train do Guwahati ki lamkhai lan thoklakpaka khongjel yang khalakli mahak haina zabi thadokte hongnang hangdoklaka mapan gi saktam yeng kumsi gi khongchata nong marang kaina chuki badagi ichauk toina thoktuna ningtham thagi mapung yoksillaklaba matam asi fawbada Assam gi tampak lam ayamba ising khangthaba ngamtri yet oi nakan animak ising gi ising ngakta pat samudraga pakhak oiri inanga iruga khaibok tabasu yauri Kunyagi akangba lampak amasung pungdong singda san iroi amadi haming na chingbasing pulap punduna thamnaba ui makoibu sajik bizanaba hotnariba mapusingbu makoiga manana mayang kangtrik kangbana wacheta mihol hunbuga pangkhak oinari luribadi isingna thumhatlaba laktuna thamliba phawsingsi gari pambaina lokadauriba singlemba sorsangna holi karamna wadaba ngamgani amambana mapung phana kupsilakraba matamsida jinglemba mapanda yengba toktuna chumna phamli anakpa stationda kumgadaba missing mahakki sita hek phamli ngihaki tungda chupermut laungnarakli maphamsida minute kharadi lepkhidawboi khanduna mahak amuktang kumtharunaba haugalakpada train ninglakwana hankri masabu Lausing watli khanjaraga amu yaisinduna phamthari pung taruk chapsana tarakpa matamda hui swiss paibugum chelakhiba train su Hosai station yorakli phong sariba puri kharadang lainaba jinglemba platform da kumthai Hosai gi lamdam sidi mahakki kanglukki mising chahisa kayagi mamangdagi khundaduna lairakri khangbana jinglemba maphamsibu nuksisai Asigumba matek ningsingbada mahak sonthabani khalagasu chauthokjaribani aduga mahakna akawba leitana ningsingliba marup ama unaba chatli haibasini madunani nungaizariba jinglemba taha train da amuka khalakduna phamlari gadrang tanthada thok nomduna train na chenba haurakpaga puri mayom hangdoktuna mahakna sabadu ubada Angang mandi karamna haigani. Singlembagi train numidangi pung nipanda landing yorakli. Passenger singna ingna tapna kumthanariba matauduna station sida train matam yamna kuina pankhidauri haiba jinglembana khangbadagi makhong makhut irumlum tharakpadu koknaba ngihak chaninglakli. Mahakna mayokna na phamliba Bengali matai manauda mahaki posingdu yengbiramnaba sinaramlaga platform da kumtharei. Ahanbada mahak tapna chatlamdabani tungdagi makhada lepnaramba misingna pung phaning seat pankhigani hainarakpadagi mahak ningaidana hangat handa chatpa hauri adubu marakta jinglemba hangduna leiba thongnau adugi mahakki seat makhada thamliba luggage amadi airbag tu yengbadi tokti masam mana hatpa chungphiral chaba lemsaba sakfam chenba chahi
ꯍꯨꯝꯐꯨꯒꯤ ꯅꯨꯄꯥꯁꯤ ꯃꯤꯅꯤꯠ 10ꯗꯒꯤ 10 ꯑꯗꯨꯒ 30 ꯑꯗꯨꯝ ꯇ꯭ꯔꯦꯟꯒꯤ ꯃꯥꯡꯗ ꯇꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯣꯆꯀꯤ ꯃꯄꯥ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯞꯇꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯇ꯭ꯔꯦꯟꯗ ꯇꯣꯡꯂꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯈꯥꯗ ꯀꯨꯝꯊꯅꯔꯛꯄꯗꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯃꯤꯅ ꯊꯜꯂꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯍꯥꯛꯀꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯕꯔꯠꯇ ꯄꯥꯈꯪ ꯑꯃꯅ ꯄꯨꯔꯛꯄ ꯂꯩꯁꯥꯕꯤ ꯃꯔꯤꯅ ꯐꯝꯈꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯐꯝꯖꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯃꯍꯥꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯨ ꯂꯦꯞꯇꯦ꯫ ꯔꯦꯜꯀꯣꯛ ꯏꯟꯖꯤꯟ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯗ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯂꯦꯞꯂꯕ ꯔꯦꯜꯀꯣꯛ ꯏꯟꯖꯤꯟ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯗ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯂꯦꯞꯂꯕ ꯇꯨꯡꯗ ꯇ꯭ꯔꯦꯟ ꯃꯅꯤꯡꯂꯣꯝꯗ ꯑꯣꯜꯂꯒꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯃꯨꯛ ꯂꯦꯡꯕ ꯍꯧꯔꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗ ꯂꯥꯛꯂꯤ꯫ ꯃꯩꯇꯩ ꯂꯩꯁꯥꯕꯤ ꯃꯔꯤꯅ ꯌꯥꯝꯅ ꯅꯤꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯔꯤꯖꯥꯔꯚ ꯁꯤꯠ ꯃꯈꯥ ꯊꯪꯕ ꯕꯦꯔꯠ ꯅꯝꯕꯔ 47 ꯇꯨ ꯄꯨꯂꯞ ꯀꯟꯁꯤꯟꯗꯨꯅ ꯐꯝꯂꯝꯕꯗꯨ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯜꯂꯤ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ "ꯏꯕꯦꯝꯃ ꯈꯣꯏ, ꯃꯁꯦ ꯑꯩꯒꯤ ꯁꯤꯠꯅꯤ", ꯆꯤꯡꯂꯦꯝꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯥꯟꯅꯕ ꯂꯥꯎꯇꯛ ꯍꯥꯏ꯫ ꯃꯌꯥꯏ ꯊꯪꯕꯤ ꯃꯌꯥꯝꯗꯒꯤ ꯀꯣꯛꯇꯣꯜ ꯂꯤꯈꯠꯄꯤꯗꯨꯅ ꯏꯀꯥꯏꯖꯕ ꯈꯥꯡꯅ ꯇꯕꯨꯛ ꯈꯨꯝꯂꯛꯏ꯫ "ꯈꯪꯖꯩ ꯑꯣꯖꯥ, ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯃꯟꯗꯕꯒꯤ ꯐꯝꯖꯕꯅꯤ꯫ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯅꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ", ꯂꯩꯁꯥꯕꯤ ꯃꯔꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥ ꯅꯣꯛꯄꯗ ꯆꯤꯡꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯒꯨꯝ ꯃꯁꯥꯁꯨ ꯌꯥꯎꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝꯁꯤꯒꯤ ꯑꯣꯖꯥ ꯍꯥꯏꯕ ꯑꯁꯦꯡꯕ ꯃꯤꯡꯒꯧꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯈꯜꯂꯤ꯫ "ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ?" ꯆꯤꯡꯂꯦꯝꯕꯅ ꯍꯪꯉꯤ꯫ "ꯒꯨꯋꯥꯍꯥꯇꯤ ꯆꯠꯆꯔꯨꯕꯅꯤ, ꯍꯟꯗꯛꯁꯨ ꯑꯋꯥꯡꯕꯤꯗꯨꯅ ꯈꯨꯝꯂꯛꯄꯅꯤ." "ꯃꯐꯝꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄ꯭ꯔꯥ ꯅꯈꯣꯏꯕꯣ?" "ꯅꯠꯇꯦ, ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯧꯕꯨꯛ ꯌꯦꯡꯕꯤꯗ ꯔꯤꯖꯔꯚꯦꯁꯟ ꯋꯦꯇꯤꯡ ꯇꯤꯀꯦꯠ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ 13 ꯂꯥꯛꯆꯕꯗ ꯃꯐꯝ ꯐꯥꯎꯕ ꯐꯪꯗꯕꯗꯒꯤ ꯈꯔ ꯂꯦꯞ ꯈꯔ ꯅꯞ ꯑꯁꯤ ꯌꯧꯖꯈ꯭ꯔꯦ꯫ ꯇ꯭ꯔꯦꯟꯅ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯅꯨꯄꯥꯁꯤꯡꯕꯨ ꯑꯍꯥꯡꯕ ꯃꯐꯝ ꯊꯤꯍꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯁꯤꯠꯁꯤꯗ ꯐꯝꯖꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯨꯏꯅ ꯌꯦꯠꯆꯔꯣꯏ", ꯂꯩꯁꯥꯕꯤꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨ ꯇꯛꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ꯫ "ꯈꯖꯤꯛꯇꯪꯒ ꯆꯪꯁꯤꯜꯂꯨꯁꯦ ꯑꯣꯖꯥ, ꯀꯣꯝꯅ ꯐꯝꯕ ꯌꯥꯅꯕ." ꯆꯤꯡꯂꯦꯝꯕ ꯐꯜꯂꯝꯕ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯤꯕ ꯇꯤꯀꯦꯠ ꯀꯩꯗꯧꯔꯒꯦ? ꯇꯤꯇꯤꯅ ꯆꯥꯔꯠ ꯌꯦꯡꯕ ꯍꯪꯂꯛꯏ꯫ "AC ꯀꯝꯄꯥꯔꯠꯃꯦꯟ ꯄꯥꯝꯖꯔꯦ", ꯆꯤꯡꯂꯦꯝꯕꯅ ꯍꯥꯏ꯫ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯅ ꯐꯝꯖꯔꯁꯅꯨ ꯈꯜꯂꯤ꯫ ꯑꯅꯧꯕ AC 2ꯒꯤ ꯁꯤꯠꯇꯨ ꯇꯥꯈꯟꯅꯕ ꯃꯍꯥꯛ ꯇꯤꯇꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯃꯤꯅꯤꯠ 10 ꯔꯣꯝꯒꯤ ꯇꯨꯡꯗ ꯆꯤꯡꯂꯦꯝꯕ ꯃꯩꯇꯩ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯇꯛꯁꯤꯟꯗꯨꯅ ꯑꯌꯦꯡꯕ ꯈꯪꯅꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ꯫ "ꯏꯕꯦꯝꯃ ꯈꯣꯏ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯕ?" ꯆꯤꯡꯂꯦꯝꯕ ꯅꯇꯥꯛ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯏ꯫ "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯌꯦꯡꯂꯤꯕꯁꯦ ꯍꯛꯃꯜꯂꯤ꯫ ꯑꯩꯈꯣꯏꯁꯦ ꯇꯧꯉꯝꯕꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯣꯖꯥ ꯋꯥꯅ ꯈꯪꯕꯤꯔꯝꯕ ꯇꯥꯔꯦ", ꯑꯋꯥꯡꯕꯤꯗꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ "ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥ ꯇꯥꯈꯣꯁꯦ, ꯅꯈꯣꯏꯒꯤ ꯊꯕꯛꯁꯤ", ꯀꯝꯕꯜ ꯁꯟꯗꯣꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯣꯖꯥꯅ ꯌꯥꯝꯅ ꯋꯥꯕꯤꯔꯦ, ꯐꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯧꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯃꯗꯨꯅ ꯂꯦꯟꯅꯔꯣ ꯏꯕꯦꯝꯃ." ꯃꯔꯛꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯟꯅꯕꯤ ꯕꯦꯡꯒꯂꯤ ꯂꯩꯁꯥꯕꯤꯗꯨ ꯇꯨꯡꯗꯒꯤ ꯆꯤꯡꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯥꯝꯗꯨꯒ ꯄꯨꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯔꯒ ꯆꯤꯡꯂꯦꯝꯕ ꯅꯨꯡꯉꯥꯏꯖꯗꯦ꯫ "ꯑꯣꯖꯥꯗꯤ ꯑꯍꯤꯡ ꯆꯨꯞꯄꯁꯤ ꯀꯔꯝꯅ ꯂꯦꯟꯕꯤꯒꯗꯧꯔꯤꯕꯅꯣ?" "ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯍꯜꯂꯤ", ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯃꯔꯨꯞ ꯑꯃꯒ ꯄꯨꯜꯂꯒꯅꯤ, ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ", ꯆꯤꯡꯂꯦꯝꯕ ꯋꯥꯊꯩ꯫ "ꯅꯈꯣꯏꯕꯨ ꯒꯨꯋꯥꯍꯥꯇꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯆꯠꯂꯨꯕꯅꯣ?" "ꯑꯩꯈꯣꯏ ꯏꯟꯇꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯦꯗꯃꯤꯟꯇꯟ ꯇꯣꯔꯅꯥꯃꯦꯟ ꯌꯥꯎꯖꯔꯨꯕꯅꯤ ꯑꯣꯖꯥ." "ꯐꯩꯅꯦ ꯑꯗꯨꯗꯤ", ꯆꯤꯡꯂꯦꯝꯕ ꯄꯣꯛꯅ ꯇꯪꯈꯥꯏ ꯉꯧꯔꯕ ꯆꯨꯕꯥꯒꯤ ꯁꯝꯅ ꯅꯥꯜꯂꯒ ꯃꯃꯣꯟꯅ ꯅꯨꯡꯉꯥꯏꯖꯕ ꯎꯠꯂꯤ꯫ "ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯁ ꯀꯔꯤ ꯊꯣꯛꯀꯅꯤ? ꯌꯥꯔꯦ ꯏꯕꯦꯝꯃ, ꯄꯣꯊꯥꯅꯔꯣ, ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ." "ꯍꯣꯏ ꯑꯣꯖꯥ, ꯄꯣꯠ ꯆꯩ ꯆꯦꯛꯁꯤꯜꯂꯨ, ꯃꯤ ꯑꯃꯗꯤ ꯇꯨꯝꯗꯅ ꯂꯩꯕ ꯐꯩ꯫ ꯒꯨꯗ ꯅꯥꯏꯠ." "ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ." ꯆꯤꯡꯂꯦꯝꯕ ꯃꯍꯥꯛꯀꯤ ꯑꯦꯌꯔꯕꯦꯒ ꯄꯥꯏꯗꯨꯅ ꯑꯅꯧꯕ ꯁꯤꯠꯇ ꯂꯥꯛꯂꯤ꯫ ꯁꯤꯠ ꯃꯊꯛꯇ ꯊꯨꯞꯇꯨꯅ ꯊꯝꯂꯝꯕ ꯑꯉꯧꯕ ꯐꯤꯁꯤꯡ ꯑꯃꯗꯤ ꯃꯣꯟ ꯂꯧꯈꯠꯇꯨꯅ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯃꯍꯥꯛ ꯇꯨꯝꯐꯝ ꯁꯦꯝꯂꯒ ꯆꯦꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯏꯪꯕ ꯐꯥꯎꯕꯗꯨ AC ꯀꯝꯄꯥꯔꯠꯃꯦꯟ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯇꯅ ꯋꯥꯈꯜ ꯇꯧꯕꯒꯤ ꯇꯟꯖꯥ ꯐꯪꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤ,
ꯑꯩꯅ ꯉꯁꯤ ꯑꯉꯥꯡ ꯈꯔ ꯇꯦꯡꯕꯥꯡ ꯈꯖꯤꯛꯇꯪ ꯄꯤꯔꯝꯕꯁꯤꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯗ ꯇꯠꯇꯅ ꯃꯇꯦꯡ ꯄꯤꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯈꯣꯏꯗꯤ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕ꯫ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯍꯛꯊꯦꯡꯅꯔꯨꯕ ꯃꯈꯣꯏ ꯃꯔꯤꯗꯤ ꯃꯤꯅꯨꯡꯁꯤ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯎꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯤꯡꯕ ꯃꯤꯅꯨꯡꯁꯤ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯄꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯥꯏꯗꯒꯤꯅꯣ? ꯀꯔꯝꯅ ꯍꯧꯔꯛꯈ꯭ꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯅꯧꯅ ꯁꯤꯟꯅꯔꯛꯂꯤꯕ ꯂꯣꯟꯆꯠ ꯑꯃꯔ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯛꯊꯣꯔꯛꯂꯤꯕꯁꯤꯗ ꯉꯛꯏ ꯑꯩ꯫ ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯄꯨꯂꯨꯝ ꯑꯃꯅꯁꯨ ꯅꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯋꯥꯕꯅꯤ ꯃꯁꯦ ꯑꯩ ꯈꯪꯂꯦ꯫ ꯆꯥꯟꯅꯕꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯋꯥꯅ ꯁꯦꯝꯒꯠꯆꯈꯤꯕ ꯇꯥꯁꯤꯟꯖꯈꯤꯕ ꯂꯟ ꯊꯨꯝ ꯈ꯭ꯋꯥꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗ ꯈꯜꯂ ꯃꯥꯜꯂꯦ꯫ ꯄꯨꯡ 5 ꯍꯦꯜꯂꯝꯂꯤ꯫ ꯅꯣꯡꯉꯥꯟꯒꯗꯧꯔꯕꯅꯤ꯫ ꯀꯣꯔꯧꯍꯟꯕꯅ ꯌꯦꯟꯊꯣꯔꯛꯄ ꯃꯉꯥꯜꯗ ꯏꯀꯥꯏꯖꯔꯕ ꯂꯦꯛꯇ꯭ꯔꯤꯛ ꯃꯉꯥꯜ ꯁꯤꯊꯔꯛꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯦꯜꯂꯛꯇ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯨ ꯇꯤꯟꯁꯤꯜꯂꯝꯂꯤ꯫ ꯃꯍꯥꯛ ꯌꯥꯍꯧ ꯉꯟꯕꯒꯤ ꯆꯤꯡꯂꯦꯝꯕ ꯊꯥꯞꯇꯛꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡꯁꯤꯡꯗꯤ ꯍꯤꯛꯂꯝꯂꯤ꯫ ꯃꯊꯛꯀꯤ ꯕꯔꯠ ꯊꯥꯗꯗꯕꯅ ꯃꯈꯣꯏ ꯐꯝꯕ ꯌꯥꯈꯤꯔꯣꯏ ꯍꯧꯗꯣꯛꯂꯨꯕ ꯐꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯪꯕ ꯅꯠꯇꯅ ꯀꯩꯗꯧꯔꯨꯅꯤ? ꯈꯟꯕ ꯑꯃꯨꯛ ꯍꯧꯏ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒꯤ ꯃꯃꯤꯡ ꯅꯟꯗ ꯀꯧꯏ ꯍꯥꯏꯕ ꯀꯥꯎꯗ꯭ꯔꯤꯕꯁꯤ ꯃꯉꯥꯏꯔꯤ꯫ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕꯅꯤꯅ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯃꯁꯛ ꯐꯥꯎꯕ ꯂꯥꯛꯁꯤꯟꯕꯗ ꯋꯥꯔꯕꯅꯤ꯫ ꯃꯥꯅꯁꯨ ꯀꯥꯎꯔꯝꯂꯅꯤ꯫ ꯍꯣꯔꯦꯟ ꯑꯩꯅ ꯃꯌꯨꯝꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯏꯉꯥꯎ ꯉꯥꯎꯉꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯅꯤꯁꯤ ꯐꯣꯟ ꯅꯝꯕꯔ ꯐꯥꯎꯕ ꯈꯪꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯨꯝꯃꯤ, ꯆꯤꯡꯂꯦꯝꯕ ꯅꯟꯗꯒ ꯎꯅꯈꯤꯗꯕꯁꯤ ꯆꯍꯤ ꯅꯍꯥ ꯅꯠꯇ꯭ꯔꯤ, 35ꯔꯣꯝ ꯁꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ MA ꯇꯝꯂꯤꯉꯩꯗ ꯍꯣꯁꯇꯦꯜ ꯔꯨꯝꯃꯦꯠ ꯑꯣꯏꯅ ꯆꯍꯤ 2 ꯂꯩꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯆꯥꯟꯅꯖꯈꯤ꯫ ꯑꯋꯥꯠꯄ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅ ꯑꯃꯒꯤ ꯇꯦꯡꯕꯥꯡꯅꯈꯤ꯫ ꯅꯣꯡꯃꯗꯁꯨ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯅꯠꯇ꯭ꯔꯒ ꯄꯨꯝꯅꯃꯛꯇꯨ ꯄꯔꯗꯥꯔ ꯍꯥꯏꯗꯣꯛꯇꯨꯅ ꯀꯣꯛ ꯉꯥꯎꯔꯤ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯃꯍꯥꯛ ꯌꯦꯡꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯑꯃꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯍꯜꯂꯛꯇ꯭ꯔꯤ꯫ ꯈꯣꯡꯆꯠꯁꯤꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯏꯔꯛꯂꯕ ꯊꯦꯛꯅ ꯀꯣꯏꯅ ꯑꯆꯧꯕ ꯑꯅꯥꯀꯣꯟꯗꯥꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯇ꯭ꯔꯦꯟ ꯒꯥꯔꯤꯅ ꯂꯣꯛ ꯇꯨꯔꯦꯜ ꯆꯤꯡꯆꯦꯞ ꯆꯤꯡꯌꯥꯏ ꯎꯔꯛ ꯋꯥꯔꯛ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯖꯔꯝꯒꯗꯕꯅꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯅꯤꯡꯉꯝꯗꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯨꯡ 6:30 ꯇꯥꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯍꯧꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯪꯁꯤꯟꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯁꯛꯈꯪꯒꯦ ꯈꯟꯅ ꯃꯨꯟꯅ ꯈꯛ ꯌꯦꯡꯂꯨꯗꯦ꯫ ꯌꯥꯔꯦ ꯑꯩ ꯃꯆꯤ ꯁꯣꯝꯗ ꯐꯝꯒꯦ꯫ ꯃꯍꯥꯛ ꯃꯥꯌꯣꯛꯅꯕ ꯁꯤꯠꯀꯤ ꯑꯍꯥꯡꯕ ꯃꯆꯤꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯆꯥ ꯄꯨꯔꯤ ꯀꯧꯒꯦ, ꯅꯈꯣꯏ ꯌꯥꯝꯅ ꯂꯥꯝꯂꯝꯂꯅꯤ꯫ ꯌꯥꯔꯅꯤꯌꯦ ꯑꯣꯖꯥ꯫ ꯀꯔꯤꯒꯤ? ꯑꯩ ꯂꯧꯔꯨꯒꯦ ꯆꯥꯁꯤ꯫ ꯃꯍꯥꯛ ꯆꯤꯟꯒ ꯈꯣꯡꯒ ꯃꯥꯟꯅꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯑꯆꯥ ꯑꯊꯛ ꯌꯣꯟꯐꯝꯗꯒꯤ ꯂꯧꯔꯛꯄ ꯃꯅꯤꯜ ꯀꯥꯔꯤꯕ ꯕꯣꯔꯤ ꯄ꯭ꯂꯦꯠ 4ꯒ ꯑꯆꯧꯕ ꯆꯥ ꯒ꯭ꯂꯥꯁ 4ꯒ ꯊꯣꯡꯅꯥꯎꯗꯒꯤ ꯑꯉꯥꯡꯁꯤꯡꯗ ꯂꯥꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯁꯥꯗꯤ ꯕꯣꯔꯤ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯇ꯭ꯔꯦꯟ ꯆꯠꯄ ꯍꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯤ, ꯑꯩ ꯍꯣꯔꯦꯟ ꯁꯤꯜꯆꯔ ꯌꯧꯔꯝꯗꯥꯏꯗ ꯂꯥꯛꯂꯒꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯁꯤꯗ ꯆꯤꯡꯂꯦꯝꯕ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯐꯝꯂꯒ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯆꯠꯂꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯁꯥꯕꯤ ꯍꯥꯏꯖꯔ 3 ꯈꯣꯡꯁꯤ ꯈꯨꯖꯤ ꯖꯤꯡꯖꯥꯡ ꯈꯣꯟꯖꯦꯜ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯔꯤ꯫ ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯊꯪꯕ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯂꯠꯅꯕ ꯇꯧꯗꯅ ꯈꯨꯠꯆꯞꯄꯤꯅ ꯆꯞꯂꯒ ꯃꯀꯣꯛꯇ 3ꯂꯛ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯐꯕ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯌꯨ꯫ ꯇꯝꯄꯥꯛꯂꯝꯗ ꯇ꯭ꯔꯦꯟ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯇꯨꯡꯗ ꯕꯗꯔꯄꯨꯔ ꯌꯧꯔꯛꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯁꯤꯜꯆꯔ ꯅꯛꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯥꯛꯏ꯫ ꯑꯣꯖꯥ, ꯁ꯭ꯇꯦꯁꯟꯁꯤꯗ ꯀꯨꯏꯅ ꯂꯦꯞꯈꯤꯒꯅꯤ꯫ ꯁꯤꯜꯆꯔ ꯌꯧꯒꯗꯕꯁꯨ ꯄꯨꯡꯈꯥꯏ ꯍꯦꯟꯅ ꯋꯥꯠꯂꯤ꯫ ꯍꯣꯔꯦꯟ ꯁꯤꯜꯆꯔ ꯌꯧꯔꯒ ꯆꯤꯡꯊꯣꯛꯂꯁꯤ ꯄꯣꯠꯁꯤꯡꯁꯦ, ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯃꯍꯥꯛ ꯂꯩꯊꯣꯛꯂꯦ꯫ ꯃꯈꯥꯗ
ꯀꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯣꯏꯅꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯇꯝ ꯉꯥꯏꯕꯗ ꯁ꯭ꯇꯦꯁꯟ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯂꯥꯡꯅꯔꯤꯕ ꯃꯤꯌꯥꯝꯂꯛꯇ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯕ ꯅꯨꯄꯥ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯎꯏ꯫ ꯂꯤꯡꯖꯦꯜ ꯂꯩꯕ ꯅꯨꯄꯥꯒꯤ ꯁꯛꯇꯝ ꯆꯦꯟꯕ ꯃꯆꯥ ꯃꯃꯧꯅ ꯊꯧꯒꯜ ꯇꯧꯔꯝꯒꯗꯕ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯉꯣꯟꯗ ꯀꯌꯥ ꯑꯣꯟꯁꯤꯟꯒꯟꯗꯕ ꯆꯤꯡꯂꯦꯝꯕꯕꯨ ꯇꯨꯡꯗ ꯎꯅꯕꯗ ꯁꯛꯈꯪꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯤ꯫ ꯇ꯭ꯔꯦꯟ ꯆꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯂꯛꯏ꯫ ꯁꯤꯜꯆꯔ ꯅꯛꯁꯤꯜꯂꯛꯂꯕꯗ ꯆꯤꯡꯂꯦꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯩꯅꯣꯝꯇ ꯑꯣꯖꯥ, ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟꯇ ꯆꯠꯂꯨꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯦ꯫ ꯀꯔꯤ ꯂꯩꯔꯤ ꯏꯕꯦꯝꯃ? ꯑꯣꯖꯥꯒꯤ ꯐꯣꯟ ꯅꯝꯕꯔ, ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯂꯧꯖꯍꯧꯕ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯃꯤꯡꯒ ꯂꯣꯏꯅꯅ ꯂꯩꯐꯝ ꯑꯃꯁꯨꯡ ꯐꯣꯟ ꯅꯝꯕꯔ ꯏꯔꯕ ꯆꯦꯅ ꯑꯃ ꯅꯣꯠꯕꯨꯛꯇꯒꯤ ꯁꯦꯠꯂꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡꯗꯨꯗ ꯄꯤ꯫ ꯑꯣꯖꯥꯕꯨ ꯁꯤꯜꯆꯔꯗꯁꯨ ꯂꯩꯕꯤꯕ꯭ꯔꯥ? ꯑꯉꯥꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯩꯇꯦ, ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯁꯤꯠ ꯃꯈꯥꯗꯒꯤ ꯃꯍꯥꯛꯀꯤ ꯂꯒꯦꯖ ꯇ꯭ꯔꯣꯂꯤ ꯆꯤꯡꯊꯣꯛꯇꯨꯅ ꯊꯨꯞꯆꯤꯜꯂꯕ ꯀꯝꯕꯜ ꯑꯅꯤ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤꯀꯣ? ꯀꯥꯏꯅꯔꯁꯤ ꯑꯣꯖꯥ, ꯑꯉꯥꯡꯁꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅ ꯂꯨꯝꯊꯔꯕ ꯈꯣꯟꯊꯣꯛꯇꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯔꯒ ꯑꯣꯇꯣ ꯑꯃꯗꯤ ꯇꯦꯛꯁꯤ ꯈꯥꯝꯐꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯄ꯭ꯂꯦꯠꯐꯣꯔꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ꯫